Akistan Imphal, Wahingbam Washington na Pau Pajari. Mukhyamantri Yumnam Khemchan Singnang asi ayuk Imphal gi thangal kaithel la chatuna mafam aduda paikhatliba lambi semgat sagatpagi thabak yangchinkhre. Sri Khemchan na mari lainaba bibak singgi official singa wari sanakhi amasung thabak sing adu matam chana loisinaba khangankhi. Mahakna Nambul Turel gi torban chu yangchinki. Mukhyamantri na Waishel Maril Semjinnaba Thorang Tauriba adugi matangdasu wa khanakhi. Mukhyamantri ki khongchat aduda MLA Singh Khumuksam Joy Kishan amasung Nisikanta Sapam Public Works Department Mahut amasung Imphal Municipal Corporation ki official sing chuloinakhi. Social media da thagat pawarol Sri Khemchan na raija sida shanti amasung mahoksa gi tangdu leitaba phibam hanjil hannaba hotnabada akhanaba midyang changli haina su phongdokli. Aikhoi punamaki oiba pandamdi Kanglup khudingmakna amana amabu ikai khumnabaga loinana nungsi chanana punna hingminaba khunai ama porakpaduni hainasu Mukhyamantri na makhatari. Numit mangani chathagadaba Raija Thaki School Sports Meet ngasi School Education Vibhag ki Director NG Bogendra Mitaina Imphal ki Khumbal Lampak Sports Complex ta leiba main stadium da hudokre. Raija ki Directorate of Education S na chinduna pangtokpa Sports Meet adu hudokpagi thoramda Shri Bogendra Mitaina hai Sports Meet achi medal gi damak athoye hen tanaba khaki pangtokpa nate masidi Raija achi ki jila khudimakta lairiba mahairoi singa chi amaga sakhang maikhang na handuna wari watai sana handuna apaba mari laihannabagi pandam dashin bane. Sports Meet asida Raija achi ki jila tara mari gi punna mahairoi chatret lom na saruk yari. Asigumba Sports Meet achi chahi khuding oina pangthoknaba thorang tauri hainasu Shri Bogendra na phongdokli. Kuntra Mari Suba Manipur State Taekwondo Championship ngasidagi Imphal gi Khumbal Lampak Indoor Stadium da hauragani. All Manipur Taekwondo Association na chinduna pangthokpa championship asi haujik Youth Affairs amasung Sports ki Secretary Naurem Pravin Singh na haudokani. First Aid ki matangda training program among ase Hairok Part 2 litan da pangthokre Ningol Club Humanity Services Foundation Eco Network Manipur na Babina Hospital ga punasin kiba training program aduda hospital yaudringaida First Aid oina karam batengbang piba yabagi haibagi matangda Babina Hospital ki Consultant Emergency Medicine Dr. Lakshmi Kangjam na wangangki training program aduda punna miyoi kuntra romna saruk yakhi. Pradhanmantri Narendra Modi na terrorism thengnabada aron athup naiba amadi yasinnabagi thawong chatharoi haiba Bharat ki achetpa phirep adu amuk hanna phongdokre. Malaysia gi Kuala Lumpur da laibak adu gi Pradhanmantri Anwar Ibrahim ga tongan balam da wari sanar batungda pangthokhiba apunba pau gi mifam amada Shri Modi na hai Bharat amasung Malaysia laibak anina kangphal amadi samudra gi lamda ngak senba amasung terrorism thengnabada tengbang pinaba hengat halagani Shri Modi na hai. वैश्विक अस्थिरता के इस माहौल में भारत और मलेशिया की बढ़ती मित्रता दोनों देशों के लिए अत्यंत महत्वपूर्ण है. हमारा साझा मत है कि आज के चैलेंजेस का समाधान करने के लिए ग्लोबल इंस्टीट्यूशंस का रिफॉर्म बहुत जरूरी है. हम शांति के सभी प्रयासों का समर्थन करते रहेंगे और आतंकवाद पर हमारा संदेश स्पष्ट है. नो डबल स्टैंडर्ड्स, नो कॉम्प्रोमाइज. Shri Modi na CEO singi mifam amadasu saruk yabaga loinana tongan balam singda punna thabak tawminaba yabagi oitokpa singa du khanagi. Madugi tungda Shri Modi Bharat panglakre. Kendra ki Griha Mantri Amit Shah na sabapati oiduna ngasi Raipurda Chhattisgarh gi left wing extremism na sokhalaba mafam singda paikhaliba ngaksel gi thorang amasung saukhat thorang gi project sing hanna yangchinba awangba thaki mifam mani pangthokre. Kendra Madi Raja Sarkar gi makok thongba official singamadi security agency singi mihut sing mifam maduda saruk yakhi. Tungda Sri Sahana Chhattisgarh @25 shifting the land saina mingthonba jati gi oiba mifam amada athoiba dithi oina saruk yagani. Meghaloi gi Thangsko Mines ngat ta leiba khoni amada pokhaiba gi thokdok adu da si kiba mi gi masing kuntaret sukre. Mafam aduda NDRF, SDRF, Special Rescue Team, Police amasung District Administration na mi kanba amasung thiba gi thabak leptan chathari. Paulo Jare.